Kanglaipa punba kholau ge update gi lakhocher ke ngarang ahing Chuarchanpurda Kuki gi Meeoi sing faba lakpada gi Kuki miyam ahing tum khidre. BSF ki ADG Manipurda laktuna security ki fibam yengsilam le. BSF Eastern Command ki Additional Director General ADG Mahesh Kumar Agrawal numinini ki khongchata tha sigi amada Imphal da thunglabaga loinana Manipurda security na locally batharang sing yengsilam le tha sigi amada Imphal ki Tulihal Airport ta ADG Mahesh Kumar Agrawal thunglabaga BSF ki IG Ravi Kanta amasung Atai makok thongba official singna mahak putaram na okhi magna Imphal da leiringai Governor Joy Kumar Balaga unaduna Manipurda mahausa gi fibam da hanjilakna ba honabada security na lokhalakli bathabak singi matang da kupna khanaki Mahangna Security Advisor Kuldip Singhaga su unaram ki ADG Mahesh Kumar Agrawal na Imphal da hanba thunglaba numita Thawbal District ki tongan mafam singda lairiba BSF ki mafam singda chatuna yengsinbaga loinana district asigi tongan mafam singda deploy tawriba BSF personnel singsu unaduna wari sanaki Nini chanba numita Bishnupur amasung Surathanpur district ta lairiba BSF ki mafam singda chatuna yengsinki ma ki khongchat aduda BSF ki makok thongba officer singsu saruk yakhi German amadi Tiger Road ki wathok lengang tumin election ba issue si center na thawai de takpani FNCC Foothills Naga Coordinating Committee FNCC na Naga gi lamfauduna niyom kaina Kuki sing German amadi Tiger Road semlakpagi matang da yabang ngamloi haina matam kaktana chatharakon numi 13 sukhrei lambi si semlakpa thingnaba amadi lambi asina Naga miyam da sogalliba sing akupa warul yaba memorandum center amadi state lengang ta pisin ki balai kre Masigi mathakta mamang thage kungani pana police headquarter da makok thongba police officer sing yauna FNCC gi mute singa wari sanaki wari sanaba adu da Naga gi area da su kem thamba yaroi an kaina German road semlakli ba si khudakta lefan ba Kangpupi district ta aini kaina popi thaba thingba Kuki gi separate administration gi demand tan bada Naga gi lam inchi ama gi lam fawbo sok pe yaroi hai bana chingba thamki Numit 13 ni sujilaklaba matam kaktaba banna sida Manipur amadi center lengana tumin leishilaba sina takpadi hirama sida makoi interest amata laiti takmani Adubu FNCC na taliba demand fangriba fawadi lambi thingmagi khongjang lepa leiroi hana FNCC na fongduragli Suspension of Operation Su Agreement na lairaba miyamna khamthengna awaba piri ngasi fawagi manungda puwari da suspension of operation gi agreement na karisu khangdaba lairaba miyamda haningai leituna awaba piri Wafam asi lairaba prajana kumja 2023 gi May 3 dagi thengnarakiba thodoksigna praman oikrabani amasung ngasi su phibam adu oiri Chahi ni hena Manipur gi chingya ta miya da chatuna suspension of operation su agreement asigi maramda miyam da ihangna khanghan jaki pauche amasung TV channel gi discussion award da karo hanna hijakre amasung adubu laibak thibana mi ayam basi manung hutna wakhal khantabadi khara walam le masigi khudam sing mafam kaya da Imphal gi area da su amasung atupa mafam da su ure ngasi amuka hanna su agreement gi maramda ijori Thawai yauna article asi pabiu karigumba khangning bayarabadi pauche asidagi aigi telephone number lawraga hangbirakpa yagani wafam phumnamak tanasi Su agreement asi army amasung Kuki Militant United People's Front UPF amasung Kuki National Organization KNOga kumja 2005 ge August amada sign tawnaki matang asida Manipur government pu khangalam khide aduga ani suba oina kumja 2008 ge August kungani thoida Government of India Government of Manipur amasung Kuki Militant singa su agreement asi New Delhi da sign tawnaki India Government ki Joint Secretary AE Ministry of Home Affairs Navin Burman sign tawki Manipur Government ki Principal Secretary Home DS Puniana sign tawraki UPF ki Maikadegi General Secretary ST Thangboy Kipjen Group asigi member ahum Calvin H TL Jacob Thadaw amasung David Hangsing ni Keno gina Vice President Lanmin Thangbai Face Secretary TS Hawkif Cabinet Member PS German H Kuki amasung Joshua H Kuki ni Fourth extension also agreement asi 16/8/2011 the New Delhi da Kangnup ahum tripartite meeting pangthoki meeting aduda yaukhiba Kuki Militant United People's Front UPF UKLF ki 12 Jacob Thadaw JR gi Calvin H PCD gi L Sangamar KNF ki Salana represent tawki India government kina Sambu Singha Joint Secretary NA Ministry of Home Affairs ni aduga Manipur government kina Binod Crispata Commissioner Home na oiki makoi pumna mangyana ki bawafam singdi English language ta iraga sign tawna kibani imalon da samna translate tawraga achumba tamang ijari English ki script adu ijari basi da yamna simple language ta ijabani agreement asigi ona toina bada thabak pumna mapang thoki Kuki Militant singna India gi constitution nga na chatkani land of the law bo ikai khumnagani Manipur gi territorial integrity busu ka haloi UPF cadre sing na hingsa gi thaba amata pangthok loi hat pa so an ba mi fa ba lon hat pa gi lang lak
thakpa namduna kihelaga lanthum munba mingonda sopan piba tax amasung fine lawa miyam mamangda nongmai puraga chatpe yade praja panjakhriba pumnama asi pangthokloi hairaga sign tawkhribani surrender tawkhraba khulai paidaba Kuki militant singi mauta security forces haibadi army paramilitary forces haibadi Assam Rifles CRPS BSF ITBP CISF amasung state police na operation amata chathararoi haina yanaki maram asinani security force singna babok oiraga yengduna leiribasi uniform set pa singi michong mikhai naibadi praja ikhuna mafam khudingda ukraba ngangtani manipur gi phamnaiba singsi foresight amasung vision lei wari sariba group ahum sina yanarba matungda joint monitoring group ama semba yaki JMG as principal secretary commissioner home government of Manipur namako oiribani Maki Makada ADG IGP Police Intelligence Manipur Ministry of Home Affairs ki representative CPOS Central Police Officer Army amasung Kuki militant gi Meeoi khara yaugani JMG Meeoi singsi tha amagi manungda tha khuding gi unagadabani haina yanaki surrender tawkhraba Kuki cadre sing adu designated camp sing da laigadabani state police amasung security forces na tha khuding gi camp sing da chatlaga makhoi bu inspection tawgadabani cadre na outpost chatke harabadi group commander gi certificate pass logadabani camp sing gi missing si taret khaktani adubu ground di taragamari ori camp masing taret tagi taragamari hengale haibagi yana chedi udari camp sing asi miyam leiba mafam dagi lakadabani national highway dagi lapna thamgadabani international border amasung interstate boundary gisu lakadabani cadre sing list ama state police ta thamgadabani makhoi gi mameng date of birth amasung ikui kuidana namthaba photograph amasu police ta pikhat kadabani CID SB na anauba ID card ama pigani jiri mi hata chenaba sing makha tana faduna kan bachairak PBU JC mamang chahida jiri bangi boro bekra subdivision gi manung chanba lamlekhang kaithelda Meeoi ani hatkhiba amadi apikpa ngang ahum yauna Meeoi taruk farga tamchina hatkiba thodokta chenaba Meeoi sing NIA na makha tana fabiduna makhoibu matik chaba chairak PBU haina JC against brutal killing of 8 innocent villager na taksilagli ngasi jiri bangi babuparda leiba Juribam Higher Secondary School Relief Camp tapang thokiba pawgi mifam amada JC asigi convener Y Sanjoy na mathaki wafam asi phongdol aduna mahang hai mamang chegi November taraga mathoi da boro breka lamlong kaithel da leiba maitei sing Kuki mar khulai paiba sing na laktuna Meeoi ani hatok lamba amadi apikpa angang yauna Meeoi taruk pukhraba matung tamchina halaga barak turel da thadarakhibani thodo asi yaningdaba phongdokpa amadi mihat asida chenariba Meeoi faduna chairak PBU haina Manipur da leiriba tongan baluf kaya na chobo khongjing changsinki adubu thodo asida chenaba Meeoi singi manungda Meeoi ani thenglaba su thengna NIA na fagalakpa se apenba poi makhata na chenaba sing atai su fagatuna hakpa chairak PBU haina sumhangna phongdokhi Ukraine gi drone attack ta Russia gi thaupai phamda yamna chawna mai chakhrei Russia gi Black Sea resort oiriba Sochi manak tangarang ahing Ukraine ga kanba drone attack ta thaupai pham amada yamna chawna mai chakre hairi Krasnodar Regional Governor Benjamin Konrad Givna phongdokhiba matung ina air defense system na thugai khiba drone ama thaugi teng amada tasinbadagi mai chakpagi thodo adu thokhibani madu firefighter chama kun henbana muthanna bahona ki hairi social media da thagat khiba video sing da thaupai pham adugi manakta yamna chauna maikhu kakhatpa ukhi thodo aduna maram oiduna Russia gi Civil Aviation Authority Roja Biasiana Sochi Airport asu matam khara gi oina flight operation lepki awanglom da leiba Voronezh lamdam da su Ukraine gi drone attack ta mi mari soki haina authorities sing na phongdoki Russian Defense Ministry na phongdoki ba matung ina ngarang ahing dagi hauduna ngasi ayuk fawbada Ukraine akanba drone attack ta rakhi maduda air defense system sing na drone marfu taraga humdoi thugai ki hairi maraksida kha Ukraine gi Mykolaiv city da Russia na kapsilakiba misal ama residential area da pokaidina Meeoi tare sokre hairi Ukrainian forces na phongdokiba matung ina Russian forces na ngasi Ukraine da drone humfu taraga taruk amasung misal taret kapsilaki hairi air defense system sing na drone humfu amasung misal ama khak thugai ki adubu drone taraga taruk amasung misal taruk ti lamdam nipan da masagi target sing da pan ki hairi terrorist sing na chatharak liba thawong yellow mi punsin aduna punbegi saktam sagatpa matam oire Biren Kumar iramdam sigi yellow mi sing da mapandagi changlakpa mitop sing lamgi mapu masak khanglaktabagi thawong kaya chatharak liba terrorist ki oiba thawong sing si yengluraga masibu thengna ba haibasi Yellow mi oiriba furup khudungi tawfadraba thawgai amani haina kangla famthau humfuga mari gi secretary general YN Bam Biren Kumar Moyang chana phongdorakli ngasi nungtil press club ta pangthokkiba pawgi mi phab amada W Biren Kumar na makhata na haikibada matam kuine dagi mamang dagi pangthok tuna laklaba
Iningthau Bojachandra Maharajna iramdamsida nat lining laison chatna lamdang amang aseng khairamba amadi furufki marakta anem awang khairamba pumnama kumja 1947 gi thawangi kungama pani panba numittagi leitre haina kanglada malemgi pafal yekpa firal chingkhatuna furupcha khudingma kaloina lauthok pikhiba numit asi buning singduna lakli hariba hakpan numit asigi Humputaraga mapan subaning sing thoram All India Kangla Pakhangba Development Society amadi Kangla famthau humpuga marina sinduna tha asigi kungani choi thawangi kunga mapani panba numit ke yukpung nipan tabada Kangla da pangthoklagani thoram sida lamdam sida lairiba yelomi khuding mangna saruk yabiu haiki hojik oriba lamdam sigi fibam sida mapandagi changlakpa terrorist sing si thengnana ba Manipur da lairiba yelomi sing punsinduna ningthongna piramba khudol asina maram oiraga apunbagi saktam sagatpa matam oire akhoi maselgi marakta hunaduna laibana tungi mirol mutna bagi machak oirakloi hainingai leite kanglup amakhakchana Manipur kanba ngamloi lamdam sigi yelomi khoi punna amatoina lepminaraba matamda ta Manipur imagi saktam ngaktuna thamba ngamgani haibasi Kangla famthau humpuga mari gi achetpa thajabani maram asina furup khudingmangna ipa ipuna thambiramba punbagi liklam thiduna punna chatminaba mathau tare amana amagi asoiba thiduna leibagi mahut aranba sing chumthokna duna amatoibagi liklamda chatpa matam oire iramdam kannabagi thaudang pangba matamda yelomi furup khudingmak pau faudong minaba thaudang pangminaba mathau tai matam aduda iramdamda leiriba tingkhang tumbau sing asina ireicha singda karisu tawba ngamloi maikai kayadagi lakpa sapu singna humdokpa su ngamloi haiki airport ta bag ki arumbagi mathangda army officer na spice jet ki employee ama fubada yanglen saru tekle Srinagar airport ta hokiba chayolda thokiba thaudokni haiba amada spice jet ki employee ama bu airport ki baggage ki arumba heli hendi haibigi matangda army officer amana fubada yanglen saru tekle amasung chairung nan thoktuna tamthina sokle haina ngasi agency gi pauna report tawrakre Pausi Fongdorakraba matung achoba wathok oiraktuna Indian Army gi maikaidagi thaudo asigi matangna thijinba hore Indian Army na matam pumnamakta civil space ta miyam ikai khumnaba chatnaba honari haina Fongdorakre thaudo adu Lieutenant Colonel Ritesh Kumar Singhana Spice Jet ki flight ta Srinagar airport tagi painaba security check ki damak changlakpada thokibani mahangna furakiba cabin baggage ani adu flight ta permit piba kg 3 tagi hendokna kg 10 lom lummi haiduna Spice Jet ki employee na yaroi harubadagi Chowkri na chingba areba polam sing paiduna Lieutenant Colonel Ritesh Kumar na employee aduda tamthina phukibani hari thaudo sige matangda local police ta FIR register tawkre amasung army officer adu no fly list ta hapchinaba thorang lokhatkra hari Myanmar hunta lanmina Ruby mine hafta airstrike ta thaduna Meeoi taraga humdoi hadkre Myanmar hunta gi mayokta lan horiba rebel singa khudum chanchinba Ruby mining hafta Myanmar hunta lanmina airstrike ta thakibada Meeoi taraga humdoi Sikhre haina arm opposition group ki wangangloi amana phongdoragli kumja 2021 digi Myanmar hunta na Aung San Suu Kyi na luchingba popular government ku tawduna laingak pairakhraba matam dagi ethnic arm group sing na Myanmar hunta lanmi gi mathakta khut thabagi thodok sing leptana chatharakibani Myanmar hunta gi mayokta lan horiba rebel group sing da kumja 2023 dagi hauduna Mogok town yana tongan township kaya su khudum chanchinduna leirakibani Myanmar gi rebel group sing na Mogok ta laiba Ruby mine hub khudum chanchinduna minus dagi karakpa sel na rebel group sing gi awat apa sing men khatna duna lakhibani Myanmar da fangliba tangba makhal gi nungsing amasung lainung dagi fangba mamal yamla pothok sing asi arm rebel group sing nim thangna riba China da yonduna Myanmar huncha lan migi mathakta landa nabigi machak mathum leishin ba amasung tharang kaya tawbada sijinna duna lakli tang National Liberation Army gi wangangloi Weye una phongdorapagi matung ina Mogok ta lairiba Ruby mine hub asi haukiba Kalen thadagi hauna rebel group singna khudum chanchinduna lakhibani ngarang mine hub asida huntalan mi singna nongthaktagi landa chathakiba duda mijam kaya sibaga loinana aso open kaya su yaukhi hari